ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯅꯥ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ, ꯃꯌꯥꯝꯅ ꯏꯆꯟ ꯏꯆꯟ ꯍꯥꯏꯔꯒ ꯈꯪꯅꯕꯤ, ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯛ ꯌꯨꯝꯂꯣꯟꯅꯕꯗ ꯕꯦꯝꯕꯦꯝ ꯀꯧꯕꯤ ꯂꯥꯏꯔꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯆꯟꯒꯤꯅ ꯃꯧꯄꯥ ꯅꯨꯄꯥ ꯑꯃ ꯂꯩ, ꯑꯗꯨꯒ ꯕꯦꯝꯕꯦꯝꯒꯤꯅ ꯃꯕꯨꯡ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯕꯦꯝꯕꯦꯝꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯏꯆꯟꯒꯤ ꯃꯧꯄꯥ ꯅꯨꯄꯥꯅ, "ꯏꯆꯦ, ꯃꯣꯏꯅ ꯇꯣꯏꯅ ꯁꯨꯝ ꯈꯠꯅꯩꯁꯤ ꯀꯩꯒꯤꯅꯣ? ꯏꯆꯦꯅ ꯈꯪꯕ꯭ꯔꯣ ꯁꯤꯕꯣ? ꯑꯗꯣ ꯏꯆꯦ ꯂꯧꯕꯨꯛꯇ ꯆꯠꯇꯣꯏꯅꯤ, ꯅꯪ ꯂꯥꯛꯀꯗ꯭ꯔꯣ?" "ꯂꯥꯛꯀꯦ ꯏꯆꯦ, ꯑꯗꯣ ꯏꯆꯦꯒꯤ ꯇꯔꯕꯨꯁꯇꯣ ꯆꯥꯕ ꯌꯥꯔꯕꯣ?" "ꯆꯥꯕ ꯌꯥꯕ ꯌꯥꯎꯔꯦ, ꯅꯪ ꯆꯥꯅꯤꯡꯕ꯭ꯔꯣ?" "ꯆꯥꯅꯤꯡꯉꯤ ꯏꯆꯦ." "ꯑꯗꯨ ꯆꯠꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ ꯏꯆꯦ, ꯃꯣꯏꯒꯤ ꯈꯠꯅꯕ ꯇꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯧꯕꯨꯛꯇ ꯇꯔꯕꯨꯁ ꯆꯥꯔꯨꯒꯦ." ꯃꯕꯣꯛꯅ, "ꯍꯩ, ꯅꯣꯏ ꯑꯅꯤꯅ ꯀꯥꯏꯗꯅꯣ ꯑꯃꯨꯛ? ꯃꯤꯒꯤ ꯃꯆꯥꯅ ꯂꯥꯏꯔꯖꯔꯕꯁꯨ ꯊꯕꯛ ꯁꯨꯕ ꯇꯟꯗꯅ ꯀꯟꯅ ꯈꯠꯅꯔꯤ, ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯅ ꯁꯦꯠꯄ ꯆꯥꯕꯁꯨ ꯋꯥꯠꯄ ꯅꯠꯇꯕ ꯅꯄꯥ ꯂꯧ ꯌꯥꯝ ꯆꯥꯕꯅ ꯃꯃꯤꯡ ꯆꯠꯂꯤꯕ. ꯅꯃꯥꯁꯨ ꯃꯊꯟꯇꯅꯅꯦ ꯉꯝꯂꯛꯇꯗꯅ ꯃꯥꯒꯤ ꯃꯈꯥꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯝꯂꯒ ꯐꯤ ꯁꯥꯕꯤ, ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯅꯦ. ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯣꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯕꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯇꯧ ꯇꯝꯖꯧꯅꯦ, ꯅꯆꯤꯟ ꯅꯛꯄ ꯐꯨꯅꯧꯅꯦ, ꯈꯠꯅꯧꯅꯦ." ꯏꯆꯟꯅ, "ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯗꯤꯕ, ꯕꯣ, ꯌꯨꯝꯗ ꯃꯤ ꯀꯅꯥꯝ ꯂꯩꯇꯕꯅꯤꯀꯣ, ꯑꯕꯣꯛ ꯃꯊꯟꯇꯅꯤ, ꯃꯤꯅ ꯐꯥꯔꯒ ꯑꯃꯨꯛ ꯄꯨꯖꯈꯤꯅꯤꯀோ." "ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯅꯤꯗꯤ ꯄꯨꯖꯈ꯭ꯔꯣ ꯍꯥꯏꯔꯤꯃꯤꯅꯦ. ꯀꯩꯗꯧꯔꯨꯅꯤ ꯁꯤꯗ ꯂꯩꯔꯒ? ꯏꯆꯥꯁꯨ ꯏꯃꯧꯁꯨ ꯃꯤꯗꯧꯅ ꯅꯣꯡꯃꯇꯁꯨ ꯈꯠꯅꯗꯕ, ꯏꯁꯨ ꯑꯅꯤꯁꯨ ꯅꯣꯡꯃꯇ ꯐꯨꯅꯗꯕ. ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯍꯥꯏꯋꯥꯅꯤꯗ. ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯈꯠꯅꯔꯗꯤ ꯑꯩꯁꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯂꯒ ꯄꯣꯊꯥ ꯌꯥꯏꯗꯅ." ꯃꯣꯏꯒꯤ ꯈꯠꯅꯕꯁꯦ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂ? ꯈꯨꯅꯤꯡꯁꯤ ꯀꯥꯡꯈꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦꯅꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯠꯅꯔꯤꯅꯦ. ꯃꯣꯏꯅ ꯈꯠꯅꯔꯤꯕ ꯃꯇꯝꯁꯤꯒ, ꯈꯠꯅꯕꯗ ꯃꯇꯤꯡ ꯄꯨꯗꯣꯛꯂꯤꯕꯁꯤꯒ ꯊꯕꯛ ꯁꯨꯕꯗ ꯑꯣꯏꯅ ꯍꯣꯠꯅꯔꯕꯗꯤ ꯃꯣꯏꯁꯦ ꯅꯍꯥꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯔꯕꯅꯤꯅꯦ. ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨꯅꯦ ꯕꯦꯝꯕꯦꯝꯒꯤ ꯃꯆꯤꯟ ꯈꯨꯀꯟꯁꯦ. ꯃꯥꯒꯤ ꯃꯆꯤꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯌꯣꯝꯄꯥꯛ ꯑꯣꯏꯔꯝꯂꯕꯗꯤ ꯏꯪꯈꯣꯜ ꯐꯅꯌꯥꯝꯗꯤ ꯇꯧꯅꯤ ꯍꯩ." ꯕꯦꯝꯕꯦꯝꯅ, "ꯏꯃꯥꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯏꯆꯟꯒꯤ ꯃꯇꯧ ꯇꯝꯖꯧ, ꯏꯆꯟꯒꯤ ꯃꯇꯧ ꯇꯝꯖꯧꯅ ꯍꯦꯛꯇ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯣꯡꯃꯇ ꯏꯆꯟꯒꯤ ꯃꯃꯥꯅ ꯕꯦꯝꯕꯦꯝꯒꯤ ꯃꯇꯧ ꯇꯝꯖꯧꯅ ꯆꯩꯕ ꯉꯥꯡꯕ ꯇꯥꯈ꯭ꯔꯕ? ꯍꯥꯏꯌꯨꯅꯦ, ꯇꯥꯈ꯭ꯔꯕꯕ ꯏꯃꯥꯅ? ꯍꯩ, ꯁꯣꯅꯣ ꯆꯨꯕꯤ, ꯑꯐꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯣꯅ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤꯅꯦ. ꯐꯠꯇꯕꯤ ꯁꯨꯅꯤꯡꯇꯕꯤ ꯅꯪꯒꯨꯝꯕꯤꯒꯤ ꯃꯇꯧꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯇꯝꯃꯨꯅ ꯃꯆꯥꯗ ꯍꯥꯏꯒꯗ꯭ꯔꯅꯦꯍꯦ? ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯏꯆꯟꯒꯤ ꯃꯃꯥꯒꯤ ꯃꯇꯧ ꯇꯝꯖꯧꯗꯅ. ꯃꯤꯒꯤ ꯃꯃꯥꯗꯤ ꯃꯁꯥꯁꯨ ꯅꯥꯜꯂꯤ, ꯏꯁꯧꯁꯨ ꯂꯥꯡꯉꯤ, ꯁꯦꯟ ꯇꯥꯟꯕꯁꯨ ꯌꯥꯝ ꯀꯜꯂꯤ. ꯏꯃꯥꯗꯧꯅ ꯃꯤꯒꯤ ꯃꯃꯥꯗꯤ ꯇꯧꯗꯦꯅꯦ. ꯏꯃꯥꯗꯤ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ. ꯑꯗꯨꯗꯤ ꯇꯥꯖꯅꯤꯡꯗ꯭ꯔꯦ, ꯇꯥꯅꯤꯡꯗꯕꯗꯣ. ꯌꯨꯝꯁꯤꯗ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕꯁꯨ ꯊꯝꯕꯤꯔꯝꯕ ꯅꯠꯇꯕ, ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯀꯥꯏꯅꯒ. ꯍꯩ, ꯑꯩꯅ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯊꯝꯂꯝꯗ꯭ꯔꯕꯗꯤ ꯅꯣꯏ ꯀꯩꯗꯧ ꯂꯩꯒꯦ? ꯂꯩꯀꯥꯏꯗꯒꯤ ꯊꯤꯔꯒ ꯂꯧꯔꯒ ꯊꯣꯡꯅꯕ ꯌꯥꯗꯕ꯭ꯔꯥ? ꯌꯥꯗꯕ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯂꯩꯁꯥꯕꯤ ꯑꯩꯅ ꯂꯩꯀꯥꯏ ꯊꯣꯛꯂꯒ ꯆꯦꯡ ꯄꯨꯔꯁꯨ ꯍꯥꯏꯔꯕ? ꯄꯨꯕ ꯇꯥꯕꯅꯤ. ꯑꯗꯨ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯣꯏ ꯑꯍꯨꯝ ꯄꯣꯛꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯅꯕꯨꯡ ꯑꯅꯤꯁꯤꯁꯨ ꯄꯨꯔꯥ ꯃꯤꯔꯦꯝ ꯑꯕꯨꯅꯦ. ꯃꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯃꯤꯔꯦꯝ ꯑꯣꯏꯃꯤꯁꯦ ꯂꯩꯕꯥꯛꯁꯤꯗꯕꯨ ꯂꯩꯔꯝꯃꯣꯏꯅꯦ. "ꯏꯃꯥ, ꯅꯆꯥꯅꯨꯄꯤꯗ ꯉꯥꯡꯕꯅꯤ. ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯎꯔꯛꯀꯅꯣ. ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯤꯔꯦꯝ ꯀꯥꯏꯅ ꯅꯨꯡꯇꯤꯒꯤ ꯏꯕꯥꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯀꯃꯥꯏꯅ ꯇꯧꯅ ꯁꯦꯟ ꯇꯥꯟꯁꯤꯒꯦ ꯍꯥꯏꯗꯅ ꯇꯥꯟꯅꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ? ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯎꯔꯛꯀꯅꯨ ꯀꯥꯏꯅ ꯅꯃꯥꯟꯅꯕ ꯃꯤꯔꯦꯝꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯒꯟꯖꯥ ꯊꯛꯇꯅ ꯁꯦꯟ ꯇꯥꯟꯕꯒꯤ ꯈꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗꯁꯨ ꯋꯥꯈꯜ ꯊꯣꯛꯇꯗꯅ ꯃꯤꯒꯤ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯜꯂꯒ ꯆꯥꯔ ꯃꯥꯅꯦꯅꯦ." "ꯑꯗꯨꯗꯤ ꯑꯩꯈꯣই ꯏꯄꯥꯕꯨꯁꯨ ꯆꯥꯕ ꯌꯥꯎꯕꯅꯤ." ꯏꯆꯟꯒꯤ ꯃꯕꯣꯛꯅ, "ꯑꯩꯗꯤ ꯁꯤꯔꯦꯗ. ꯃꯣꯏ ꯃꯄꯨꯗꯣ ꯍꯤꯡꯖꯔꯝꯂꯕꯗꯤ ꯏꯕꯥꯅꯤ ꯌꯦꯡꯃꯤꯟꯅꯔꯝꯒꯗꯕꯅꯤꯀꯣ. ꯑꯁꯨꯛ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯕ ꯀꯨꯝꯍꯩꯁꯦ ꯃꯥꯗꯤ ꯎꯕ ꯐꯪꯖꯗ꯭ꯔꯝꯅꯤꯀꯣ." ꯃꯄꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯣꯏꯅ ꯃꯥꯅ ꯆꯥꯈꯠꯅꯕꯗꯣ ꯑꯗꯨꯝ ꯈꯠꯅꯧ ꯀꯣ. ꯇꯨꯝꯂꯒ ꯂꯩꯖꯕ ꯑꯩꯁꯦ ꯑꯃꯨꯛ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯏꯃꯨꯡ ꯑꯁꯤꯗ
ꯃꯣꯏ ꯃꯄꯥꯅ ꯑꯐꯕ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤꯅ ꯃꯄꯥ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯅꯦ ꯃꯄꯥ ꯌꯥꯎꯗꯕꯗꯣ ꯌꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯏꯐꯠ ꯐꯠꯇꯦ ꯁꯤꯅꯤꯅꯦ ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯅ ꯅꯃꯥꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯄꯪꯇꯝ ꯇꯝꯁꯤꯜꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯨꯊꯧꯔꯣ ꯏꯃꯥꯗ ꯀꯥꯏꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯇꯝꯁꯤꯜꯂꯒꯦ ꯕꯥꯕꯥ ꯍꯦ ꯍꯧꯖꯤꯛ ꯇꯝꯂꯤꯕꯗꯨꯗꯤ ꯍꯥ ꯑꯩꯅ ꯅꯣꯏꯒꯤ ꯍꯨꯔꯥꯟꯕ ꯌꯦꯟ ꯉꯥꯅꯨꯗꯣ ꯆꯥꯕ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯃꯗꯨ ꯍꯨꯔꯥꯜꯂꯒ ꯊꯣꯡꯕꯅꯤꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯑꯩꯗꯤ ꯃꯇꯨꯝ ꯑꯃꯁꯨꯡ ꯈꯪꯗꯗꯅ ꯆꯥꯕꯩ ꯋꯥꯅꯤ ꯀꯔꯤ ꯇꯧꯕꯩ ꯆꯥꯕ ꯆꯪꯉꯛꯏꯅꯣ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡ ꯄꯨꯜꯂꯤꯉꯩꯗ ꯑꯗꯨꯒ ꯃꯇꯨꯝ ꯑꯃꯇꯪꯁꯨ ꯅꯠꯇꯦ ꯄꯥꯕꯅ ꯆꯥꯈ꯭ꯔꯤꯕꯗꯣ ꯃꯇꯨꯝ 10ꯃꯨꯛꯅꯤ ꯆꯥꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯌꯦꯟꯅꯤꯅ ꯍꯥꯏꯗꯕ꯭ꯔꯣ ꯑꯗꯨ ꯈꯪ ꯆꯥꯏꯅꯠꯇ꯭ꯔꯣ ꯄꯥꯕꯅ ꯃꯆꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯕ ꯂꯣꯏꯔꯒ ꯃꯊꯪꯗꯁꯨ ꯍꯨꯔꯥꯜꯂꯒ ꯊꯣꯡꯂꯕ ꯃꯐꯝ ꯇꯥꯛꯀꯦꯅ ꯄꯥꯕꯅ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯍꯩ ꯅꯣꯏ ꯑꯅꯤꯗ ꯍꯥꯠꯂꯒꯦ ꯍꯦ ꯄꯥꯕ ꯐꯨꯔꯛꯀꯅꯨꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯄꯥꯕꯗ ꯈꯨꯠ ꯍꯜꯂꯗꯕꯅꯤ ꯈꯪꯉꯣ ꯉꯝꯂꯗꯤ ꯍꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯑꯌꯣ ꯑꯌꯥ ꯄꯥꯕ ꯅꯪ ꯃꯄꯥꯅ ꯁꯤꯔꯦ ꯃꯃꯥ ꯑꯗꯨ ꯌꯧꯔꯗꯤꯅꯦ ꯑꯩꯗ ꯂꯩꯀꯥꯏꯗ ꯋꯥꯊꯤ ꯉꯥꯡꯂꯨꯔꯒꯦꯗ ꯕꯦꯝ ꯏꯃꯥꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯊꯣꯡꯉꯝꯃꯨꯀꯣ ꯅꯪ ꯀꯅꯥꯗꯒꯤꯅꯣ ꯄꯨꯔꯕ ꯂꯥꯛꯄ꯭ꯔ ꯇꯧꯔꯒ ꯊꯣꯡꯂꯝꯃꯨ ꯑꯩꯗꯤ ꯆꯠꯂꯅꯤ ꯅꯨꯄꯥ ꯎꯅꯗꯧꯕ ꯂꯩ ꯀꯔꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯥ ꯎꯅꯗꯧꯕ ꯂꯩ ꯀꯀꯥꯏꯗꯅ ꯆꯠꯂꯨ ꯅꯈꯣꯡ ꯊꯨꯗꯦꯛꯀꯦ ꯆꯠꯀꯅꯤ ꯏꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯃꯁꯤꯗ ꯍꯥꯠꯂꯒꯦꯗ ꯃꯁꯤꯗ ꯑꯩꯍꯣ ꯏꯃꯥ ꯁꯝꯗꯤ ꯐꯣꯏꯔꯛꯀꯅꯨ ꯁꯝ ꯂꯣꯏꯅ ꯐꯥꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨꯇꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥꯗꯣ ꯑꯌꯣ ꯏꯁ ꯍꯦ ꯃꯃꯥꯗ ꯁꯝ ꯐꯣꯏꯔꯦ ꯍꯩꯃ ꯃꯃꯥꯗ ꯃꯁꯝ ꯐꯣꯏꯔꯦꯅꯦꯍꯦ ꯀꯣꯛꯁꯦ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯁꯣꯝꯗ ꯏꯆꯟꯒꯤ ꯃꯕꯣꯛꯇꯨꯅ ꯅꯣꯛꯄꯗꯅꯦ ꯌꯥꯒ ꯂꯣꯏꯅ ꯇꯥꯔꯦꯗ ꯑꯩꯗꯤ ꯃꯣꯏꯁꯦ ꯂꯩꯕꯒꯤ ꯂꯩꯀꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯅꯤꯀꯣ ꯑꯃꯔꯣꯝꯗ ꯃꯣꯏꯁꯦ ꯐꯠꯇꯦꯒ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯍꯧꯔꯛꯂꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯕꯅꯤ ꯐꯠꯇꯕꯁꯨ ꯅꯤꯡꯗꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯗꯣ ꯕꯦꯝꯕꯦꯝꯒ ꯃꯃꯥꯒꯗꯣ ꯃꯁꯝ ꯇꯞꯇꯥꯏ ꯐꯣꯏꯅꯔꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯀꯞꯇꯨꯅ ꯂꯩꯅꯩ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯄꯥꯗꯣ ꯐꯨꯕꯗꯒꯤ ꯃꯄꯥꯗꯣ ꯃꯆꯤꯟ ꯃꯅꯥꯇꯣꯟ ꯀꯥꯏꯗꯨꯅ ꯂꯩꯍꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯏꯆꯟꯒ ꯃꯄꯥꯅꯨꯄꯥꯒ ꯇꯔꯕꯨꯁ ꯈꯥꯏꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯇꯔꯕꯨꯁ ꯆꯥꯔꯒ ꯂꯩꯌꯨꯀꯣ ꯏꯆꯦ ꯊꯕꯛ ꯇꯧꯒꯦ ꯍꯣꯏ ꯏꯆꯦ ꯀꯅꯥꯅꯣ ꯑꯍꯜ ꯈꯔ ꯂꯥꯛꯏꯁꯤꯕꯣ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯕꯦꯝꯃ ꯅꯪꯒꯤꯁꯤꯕꯨ ꯀꯩꯀꯩ ꯍꯧꯔꯤꯒꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯥꯒꯤ ꯏꯪꯈꯣꯜꯁꯤꯗ ꯍꯧꯔꯤꯕ ꯏꯟꯁꯥꯡ ꯃꯌꯥꯝꯁꯤꯕꯣ ꯕꯦꯝꯃ ꯁꯤꯕꯨ ꯅꯪꯅ ꯊꯥꯔꯤꯕ ꯉꯥꯛꯇꯔꯣ ꯃꯥꯅꯤ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯄꯨꯔꯒꯅꯦ ꯁꯦꯟꯗꯣꯡ ꯈꯤꯇꯪ ꯆꯥꯖꯔꯒ ꯌꯣꯜꯂꯨꯒꯦ ꯇꯧꯕꯅꯤ ꯌꯥꯏ ꯏꯗꯣꯝꯆꯥ ꯑꯗꯣ ꯃꯃꯜꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯪꯒꯤꯁꯤꯕꯣ ꯃꯌꯥꯝꯅ ꯄꯤꯅꯕ ꯃꯃꯜꯗꯣ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯨ ꯑꯩ ꯍꯦꯟꯅ ꯂꯧꯔꯣꯏ ꯏꯗꯣꯝꯆꯥ ꯍꯣꯏ ꯏꯟꯁꯥꯡꯁꯤꯡꯁꯦ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯆꯦ ꯇꯔꯕꯨꯁꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛꯈꯤꯗꯣꯏꯔꯣ ꯅꯨꯄꯤꯁꯤꯡꯗꯨꯅ ꯅꯨꯄꯥꯔꯣꯏ ꯕꯦꯝꯃ ꯃꯁꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯃꯥꯅꯤ ꯏꯗꯣꯝꯆꯥ ꯅꯨꯄꯤꯁꯤꯡꯗꯨꯅ ꯏꯆꯟꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯏꯆꯟꯒꯤ ꯇꯔꯕꯨꯁꯁꯤꯡꯗꯨꯁꯨ ꯃꯄꯨꯡ ꯐꯥꯗꯨꯅ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯥꯕ ꯂꯩꯕ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨꯒ ꯃꯄꯥꯒꯗꯤ ꯀꯂꯛꯄꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ ꯍꯨꯔꯥꯟꯕꯗꯨꯁꯨ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒ ꯇꯣꯈꯥꯏꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯐꯠꯖꯔꯦꯍꯦ ꯏꯆꯟꯒꯤ ꯇꯔꯕꯨꯁꯁꯤꯗꯤ ꯇꯥꯆꯧ ꯏꯕꯥꯅꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯇꯔꯕꯨꯁꯁꯤꯡꯁꯤꯗꯤ ꯑꯃꯅꯤꯗꯒꯤ ꯍꯦꯟꯅ ꯄꯨꯕꯁꯨ ꯉꯝꯂꯣꯏ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯍꯨꯅꯤꯅ ꯍꯨꯔꯥꯜꯂꯕꯗꯤ ꯁꯟ ꯒꯥꯔꯤ ꯃꯄꯣꯠ ꯑꯃ ꯊꯟꯅ ꯍꯨꯔꯥꯟꯁꯤ ꯁꯤꯅꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯟ ꯒꯥꯔꯤꯅꯣ ꯍꯦ ꯁꯤ ꯕꯣꯔꯥꯁꯤ ꯍꯥꯞꯆꯤꯜꯂꯨ ꯏꯕꯥꯅꯤ ꯕꯣꯔꯥ ꯑꯃ ꯄꯨꯈ꯭ꯔꯁꯤ ꯁꯤꯗꯁꯨ ꯄꯨꯛ ꯊꯟꯅ ꯆꯥꯈ꯭ꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯇꯥꯆꯧ ꯈꯨꯊꯨꯝꯁꯤꯗꯤ ꯑꯗꯨ ꯇꯥꯆꯧ ꯑꯩꯗꯤ ꯏꯆꯟꯗꯣ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯅꯤꯡꯉꯤ ꯃꯥꯅꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯑꯩ ꯁꯨꯛꯋꯥ ꯋꯥꯗꯧ ꯃꯥꯟꯗꯦ ꯃꯥꯒꯤ ꯃꯁꯛ ꯌꯦꯡꯂꯒ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯕꯤꯗ ꯃꯥꯅ ꯑꯗꯨꯝ ꯊꯥꯛꯂꯒ ꯑꯩ ꯍꯤꯡꯕ ꯉꯝꯗꯧ ꯃꯥꯜꯂꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩꯅ ꯍꯥꯟꯅ ꯈꯟꯗ ꯂꯣꯏꯈ꯭ꯔꯕ ꯋꯥꯈꯜꯅꯤ
ꯃꯗꯨ ꯂꯣꯡꯅ ꯇꯨꯝꯃꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖꯗꯣ ꯂꯧꯒꯦꯅ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯏ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯇꯥꯆꯧ ꯅꯪ ꯋꯥꯗꯨꯕꯣ? ꯑꯩꯁꯨ ꯈꯪꯗꯦꯀꯣ, ꯃꯤꯅ ꯍꯥꯏꯅꯩ ꯍꯥꯏꯔꯤꯅꯤ꯫ ꯑꯗꯣ ꯏꯆꯟꯁꯦ ꯑꯄꯪꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯣ꯫ ꯇꯥꯆꯧ, ꯅꯨꯄꯤꯅ ꯁꯤꯡꯒꯦ ꯁꯤꯡꯂꯕꯗ ꯀꯌꯥꯝ ꯁꯤꯡꯗꯣꯏꯅꯣꯗ? ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯗ ꯑꯗꯨꯝ ꯌꯦꯡꯉꯣ꯫ ꯁꯣꯝꯗꯁꯨ ꯃꯄꯥꯗꯨꯅ ꯊꯨꯝꯈ꯭ꯔꯦꯗ ꯏꯆꯟꯒꯤ ꯇꯔꯕꯨꯁꯁꯤꯗꯤ꯫ ꯁꯤꯗ ꯄꯨꯛ ꯊꯜꯂ ꯆꯥꯔꯒ ꯑꯩꯅ ꯄꯨꯕ ꯉꯝꯒꯗꯕꯈꯩ ꯕꯣꯔꯥꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯈ꯭ꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯆꯧꯕ ꯐꯖꯕ ꯈꯜꯂꯒ ꯄꯨꯒꯦ꯫ ꯁꯣꯝꯗ ꯑꯃꯨꯛ ꯃꯌꯥꯝꯕꯗꯨꯅ ꯅꯪ ꯆꯥꯕ ꯑꯣꯛꯇ꯭ꯔꯤꯕꯣ? ꯅꯪꯅ ꯆꯥꯔꯤꯁꯦ 3-4ꯗꯤ ꯁꯨꯔꯝꯃꯅꯤ꯫ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯛꯁꯦ ꯄꯤꯛ ꯊꯟꯅ ꯆꯥꯍꯧꯔꯒꯦ ꯇꯧꯕꯅꯤ꯫ ꯑꯁ ꯇꯥꯆꯧ, ꯑꯩ ꯅꯣꯟꯊꯕ ꯌꯥꯗ꯭ꯔꯦ꯫ ꯈꯅꯥꯎꯗꯒꯤ ꯇꯔꯕꯨꯁ ꯃꯍꯤ ꯇꯥꯔꯦ꯫ ꯅꯊꯤꯕꯣꯡꯗꯣ ꯑꯗꯨ ꯌꯥꯝ ꯆꯥꯔꯗꯤ ꯈꯅꯥꯎꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯇꯩ ꯃꯐꯝꯗꯒꯤꯁꯨ ꯌꯥꯝ ꯇꯥꯔꯛꯈꯤꯅꯤ꯫ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ, ꯇꯔꯕꯨꯁ ꯐꯖꯕ ꯑꯆꯧꯕ ꯈꯟꯁꯤ꯫ ꯑꯁꯨꯛ ꯃꯝꯕꯁꯤꯗ ꯎꯒꯗ꯭ꯔꯣ ꯇꯥꯆꯧ? ꯑꯁꯨꯛ ꯃꯝꯕꯁꯤꯗꯅꯤꯅꯦ ꯅꯪ ꯃꯔꯨ ꯈꯟꯗꯣꯛꯂ ꯆꯥꯏꯗꯣ ꯅꯪꯅ꯫ ꯁꯠ ꯂꯥꯛꯑꯣ, ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈꯤꯅꯤ꯫ ꯃꯄꯥ ꯃꯆꯥꯗꯨꯅ ꯇꯔꯕꯨꯁꯇꯨ ꯃꯥꯔꯒ ꯊꯤꯕꯗ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒ ꯊꯦꯡꯒꯥꯏꯅꯔꯝꯃꯤ꯫ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯁꯨ ꯂꯥꯛꯏ ꯃꯥꯜꯂꯤꯅꯦ꯫ ꯃꯌꯥꯝꯕꯗꯨꯅ ꯑꯇꯣꯝꯕꯧ, ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ? ꯅꯪ ꯑꯗꯨ ꯂꯩꯕ꯭ꯔꯣ? ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ? ꯃꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯈ꯭ꯔꯦꯗ꯫ ꯍꯩ ꯑꯆꯧꯕ, ꯑꯇꯣꯝꯕ꯫ ꯃꯌꯥꯝꯕꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕ꯭ꯔꯣ? ꯕꯥꯕꯥ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯏꯔꯣ ꯄꯥꯕꯒꯤꯁꯦ? ꯍꯩ ꯅꯠꯇꯦꯍꯦ, ꯑꯩꯗꯤ ꯅꯣꯏ ꯑꯅꯤ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯌꯨꯝ ꯍꯜꯂꯛꯇꯕꯗꯨꯗ ꯊꯤꯕ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯕꯥꯕꯥ, ꯅꯇꯥꯠ ꯈꯪꯉꯤ꯫ ꯕꯣꯔꯥ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯄꯥꯕ? ꯄꯨꯔꯛꯏ꯫ ꯑꯗꯣ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯂꯣꯏ ꯅꯩꯈꯥꯏꯔꯝꯁꯤ꯫ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯦ꯫ ꯍꯣꯏ ꯄꯥꯕ, ꯑꯩꯈꯣꯏꯗ ꯀꯩꯝ ꯇꯧꯔꯛꯇ꯭ꯔꯁꯨ ꯃꯣꯏ ꯏꯃꯨꯡꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯃꯄꯥ ꯃꯆꯥꯗꯨꯅ ꯏꯆꯟꯅ ꯋꯥꯅ ꯊꯥꯖꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯃꯥꯡꯇꯥꯛꯍꯟꯕꯤꯔꯝꯂꯒ ꯇꯔꯕꯨꯁ ꯕꯣꯔꯥ ꯑꯃꯃꯝ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯏꯆꯟꯅ ꯃꯥꯒꯤ ꯂꯧꯕꯨꯛ ꯏꯪꯈꯣꯜꯗ ꯆꯠꯂꯨ ꯃꯇꯝꯗꯗꯤ ꯃꯥꯅ ꯋꯥꯅ ꯊꯥꯖꯕ ꯁꯦꯝꯖꯕ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ, ꯇꯔꯕꯨꯁ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯃꯥꯡꯇꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯆꯟ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯕꯣꯛꯅ ꯏꯁꯨꯒꯤ ꯄꯤ ꯂꯦꯝꯅ ꯃꯥꯡꯂꯣꯏ꯫ ꯍꯨꯔꯥꯟꯕ ꯐꯠꯇꯕꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯃꯩꯊꯛꯇ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯂꯣꯏꯅ ꯁꯤꯗꯧꯔꯤꯕꯅꯤ꯫ ꯏꯆꯟꯒꯤ ꯃꯄꯥꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯋꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯉꯥꯡꯉꯤꯗꯨꯕꯣ? ꯁꯤꯕꯨ ꯌꯨꯝꯂꯣꯟꯅꯕꯅ ꯁꯥꯎꯅꯕ ꯊꯕꯛꯅꯤꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ꯫ ꯏꯆꯟꯒꯤ ꯃꯃꯥꯅ ꯏꯃꯥꯁꯦ ꯏꯃꯨꯡꯗ ꯆꯪꯉꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯆꯥꯅꯨꯄꯤꯁꯤꯅ ꯉꯁꯥꯏꯗꯩꯅꯤ ꯀꯞꯄꯒ ꯂꯩꯔꯤꯁꯦ꯫ ꯃꯆꯦ ꯀꯞꯄꯁꯤꯗ ꯏꯕꯨꯡꯉꯣꯁꯨ ꯀꯞꯄꯤ ꯃꯥꯜꯂꯦ꯫ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯏꯆꯥꯅꯨꯄꯤꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯇꯥꯛꯍꯜꯂꯤꯕ ꯍꯨꯔꯥꯜꯂꯤꯕꯁꯤꯡꯗꯣ ꯂꯦꯝꯅꯗꯤ ꯊꯥꯕꯤꯒꯅꯨꯀꯣ, ꯀꯣꯏꯊꯤ ꯊꯤꯔꯒꯅꯦ ꯋꯥꯔꯛꯀꯗꯕꯅꯤ꯫ ꯍꯣꯏꯅꯦ ꯃꯃꯥ, ꯑꯩꯁꯨ ꯃꯅꯨꯡꯗ ꯀꯟꯅ ꯇꯧꯔꯤꯕꯅꯤꯅꯦ, ꯀꯣꯏꯍꯪ-ꯍꯪꯂꯤꯕꯅꯦꯕ꯫ ꯍꯦꯛ ꯈꯪꯕꯒ ꯑꯩꯈꯣꯏ ꯈꯨꯜꯗ ꯄꯨꯈꯠꯂꯒ ꯋꯥꯔꯛꯍꯟꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯒꯤ ꯃꯥꯡꯂꯤ ꯇꯥꯛꯂꯤ ꯃꯌꯥꯝꯁꯤꯒꯤ ꯃꯃꯜ ꯑꯃꯠꯇ ꯆꯤꯊꯥꯗ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯏꯃꯥꯁꯦ ꯊꯦꯝꯂꯒ ꯏꯃꯨꯡꯗ ꯍꯥꯟꯅ ꯑꯝꯇ ꯄꯨꯁꯤꯟꯅꯕ ꯇꯧ꯫ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ, ꯃꯤ ꯉꯥꯏꯔꯝꯂꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ꯫ ꯏꯃꯥꯁꯦ ꯃꯤꯒ ꯁꯣꯏꯗ ꯈꯠꯅꯔꯛꯄ ꯇꯥꯔꯦꯀꯣ꯫ ꯑꯁ ꯏꯃꯥ ꯊꯦꯝꯕꯩ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯨꯔꯥꯟꯕ ꯊꯤꯔꯨꯕꯅ ꯍꯦꯟꯅ ꯐꯗꯧ ꯃꯥꯜꯂꯦꯗ ꯑꯩꯗꯤ꯫ ꯃꯗꯨꯅ ꯂꯥꯏꯗꯧ ꯃꯥꯜꯂꯦꯕ꯫ ꯁꯣꯝꯗ ꯃꯕꯣꯛꯇꯨꯅ ꯍꯨꯔꯥꯟꯕ ꯐꯠꯇꯕ ꯁꯥ ꯅꯣꯏꯗ ꯂꯝꯁꯤ ꯁꯤꯔꯣꯀꯣ꯫ ꯏꯁꯨꯒꯤ ꯇꯔꯕꯨꯁꯇꯣ ꯃꯗꯨ ꯆꯥꯔꯒ ꯅꯕꯨꯛꯇꯣ ꯀꯣꯔꯐꯨꯃꯨꯛ ꯀꯟꯈꯠꯂꯒ ꯄꯣꯛꯈꯥꯏꯌꯨꯀꯣ ꯅꯣꯏ꯫ ꯕꯦꯝꯕꯦꯝꯅ ꯏꯃꯥ, ꯃꯣꯏ ꯏꯆꯟꯒꯤ ꯃꯕꯣꯛꯁꯤꯅ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯤꯕꯨ ꯃꯣꯏꯒꯤ ꯇꯔꯕꯨꯁꯇꯣ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯕꯨꯡ ꯑꯅꯤꯒꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕ ꯖꯥꯠꯂꯣ? ꯇꯥꯕ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯤꯕꯣ? ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨꯍꯦ, ꯇꯔꯕꯨꯁꯁꯦ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦ꯫ ꯁꯤꯁꯨ ꯁꯨꯝ ꯍꯥꯎꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯉꯁꯥꯏꯗꯤ ꯆꯥꯕ ꯍꯧꯔꯛꯄꯗꯗꯤ ꯌꯥꯝ ꯍꯥꯎꯔꯝꯕꯅꯤ꯫ ꯀꯥꯏꯗꯤ ꯍꯥꯎꯗꯣꯏꯅꯣ ꯏꯃꯥ, ꯃꯀꯨꯗꯨꯗꯤ ꯆꯥꯅꯗꯕꯅꯤ꯫ ꯃꯅꯨꯡꯒꯤ ꯑꯉꯥꯡꯕꯗꯣ ꯑꯗꯨꯗꯅꯤ ꯆꯥꯗꯣꯏꯁꯦ꯫ ꯑꯩꯅ ꯈꯜꯂꯦꯕ ꯏꯆꯝ ꯆꯝꯃꯦꯅ꯫ ꯃꯃꯥ, ꯃꯁꯤꯒꯤ ꯊꯪꯅꯕꯒꯤ ꯑꯍꯜꯁꯤ ꯇꯥꯅꯤꯡꯗꯦꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯨꯅꯦ꯫ ꯉꯔꯥꯡ ꯍꯨꯔꯥꯟ ꯆꯠꯂꯨꯕꯒꯤ ꯇꯨꯝꯁꯤꯠꯀ ꯐꯥꯗꯕꯅꯦ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯒꯦ꯫ ꯃꯣꯏꯒꯤ ꯑꯍꯜꯁꯦ ꯊꯣꯡꯒꯥꯟꯗꯔ ꯀꯥꯏꯗꯅꯣꯃ ꯑꯝꯇ ꯆꯠꯂꯒ ꯂꯥꯎꯅ ꯆꯣꯌꯨ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯗꯤ ꯆꯥꯃꯟꯗꯅ ꯇꯔꯕꯨꯁ ꯃꯍꯤ ꯑꯣꯔꯦꯍꯦ꯫
ꯁꯣꯝꯗ ꯃꯕꯣꯛꯇꯨ ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ, ꯃꯤꯒꯤ ꯌꯦꯟ ꯉꯥꯅꯨ ꯍꯨꯔꯥꯜꯂꯒ ꯈꯔ ꯆꯥ, ꯇꯔꯕꯨꯁ ꯈꯔ ꯍꯨꯔꯥꯜꯂꯒ ꯆꯥ꯫ ꯍꯥꯏ, ꯅꯊꯤꯕꯣꯡꯅ ꯆꯥꯅꯤꯡꯂꯕꯗꯤ ꯐꯖꯅ ꯍꯥꯏꯌꯨꯅꯦ, ꯅꯕꯣꯛꯇꯣ ꯄꯣꯛꯈꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯄꯤꯖꯒꯦꯅꯦꯍꯦ, ꯍꯨꯔꯥꯟꯕ ꯁꯥ꯫ ꯏꯆꯟꯒꯤ ꯃꯃꯥꯅ, ꯏꯃꯥ, ꯀꯅꯥꯗꯅꯣ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ, ꯃꯤꯅꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏꯕ꯫ ꯃꯧ, ꯅꯪꯅ ꯈꯪꯄꯣꯠꯇꯦ, ꯈꯨꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯂꯩꯔꯤꯕꯁꯦ ꯃꯣꯏ ꯑꯍꯨꯝꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯏꯁꯨ ꯅꯨꯄꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯨꯔꯥꯜꯂꯤꯕ, ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯤꯕꯁꯤꯡꯁꯦ ꯃꯣꯏꯅ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯑꯣꯏꯔꯣꯏ꯫ ꯏꯃꯥ, ꯑꯩꯈꯣꯏꯅ ꯈꯪꯍꯧꯕ ꯎꯍꯧꯕꯁꯨ ꯅꯠꯇꯅ ꯃꯣꯏꯗ ꯍꯦꯛꯇ ꯇꯥꯏꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯀꯅꯥ ꯈꯪꯅꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ? ꯑꯗꯨꯒꯅꯦ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯗꯣ ꯃꯤ ꯊꯥꯗꯣꯛꯂꯒ ꯍꯨꯔꯥꯟꯕꯁꯤꯡꯗꯣ ꯊꯤꯍꯜꯂꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯩꯗꯤ ꯆꯪꯈꯤꯔꯣꯏ, ꯉꯥꯡꯈꯤꯅꯤ꯫ ꯏꯁꯨ ꯅꯨꯄꯤꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯀꯪꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯑꯩꯗꯤ ꯉꯥꯡꯈꯤꯅꯤ꯫ ꯍꯣ ꯍꯨꯔꯥꯟꯕ, ꯃꯤꯅꯥꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯐꯥꯎꯕ ꯆꯟꯅꯔꯣꯏꯗꯕ, ꯃꯃꯩ ꯄꯥꯟꯗꯕ ꯁꯥ ꯃꯥꯟꯕ ꯁꯥ! ꯅꯊꯤꯕꯣꯡꯅ ꯆꯥꯅꯤꯡꯂꯕꯗꯤ ꯅꯈꯨꯠꯇ ꯌꯣꯝꯄꯥꯛ ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯊꯕꯛ ꯁꯨꯋꯣ, ꯅꯈꯨꯠꯇꯣ ꯅꯀ꯭ꯔꯥꯡꯗ ꯂꯣꯠ ꯂꯩꯔꯒ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯆꯥꯒꯦꯗꯣ ꯋꯥꯈꯟꯒꯅꯨꯋꯣ꯫ ꯏꯆꯟꯒꯤ ꯃꯃꯥꯗꯨꯅ, ꯏꯃꯥ, ꯏꯃꯥ, ꯑꯁ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯁꯣꯏꯗꯅ ꯈꯠꯅꯔꯅꯤꯃꯦ꯫ ꯏꯃꯥ, ꯏꯃꯥ! ꯕꯦꯝꯕꯦꯝꯅ, ꯍꯅꯨꯕꯤꯒꯤꯁꯤꯗꯤ ꯍꯦꯃꯜꯂꯦꯗ꯫ ꯃꯄꯥꯅ, ꯏ ꯀꯥꯔꯛꯇꯅꯅꯦ, ꯇꯔꯕꯨꯁꯁꯤꯅ ꯃꯁꯤꯒꯤ ꯑꯍꯜꯁꯤꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯠꯅꯤꯀꯣ ꯉꯁꯤ꯫ ꯃꯃꯥꯅ, ꯑꯩ ꯇꯧꯒꯦꯁꯦ꯫ ꯕꯦꯝꯕꯦꯝꯒꯤ ꯃꯃꯥꯒꯤ ꯃꯆꯤꯟꯕꯥꯟꯗꯨ ꯇꯔꯕꯨꯁꯀꯤ ꯃꯔꯨ ꯏꯇꯩ ꯇꯩꯈꯩ ꯏꯆꯟꯒꯤ ꯃꯕꯣꯛꯇ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ? ꯑꯍꯜꯅ ꯑꯩꯈꯣꯏꯗ ꯉꯁꯥꯏꯗꯒꯤ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯕꯤꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯍꯨꯔꯥꯟꯕꯁꯤ ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯣ? ꯕꯦꯝꯕꯦꯝꯅ, ꯅꯣꯏꯒꯤ ꯇꯔꯕꯨꯁ ꯍꯨꯔꯥꯟꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯑꯕꯣꯛꯅ ꯉꯁꯥꯏꯗꯒꯤ ꯂꯥꯎꯕꯤꯔꯤꯁꯤꯕꯨ ꯑꯕꯣꯛꯀꯤꯁꯦ ꯈꯠꯅꯕ ꯍꯧꯕꯤꯔꯤꯔꯣ? ꯅꯠꯇꯦ, ꯑꯕꯣꯛꯀꯤꯁꯦ ꯈꯠꯅꯕ ꯌꯥꯝꯅ ꯄꯥꯝꯕꯩ ꯋꯥꯔꯕ? ꯄꯥꯝꯃꯗꯤ ꯁꯦꯠꯇꯠꯅꯁꯦ ꯍꯥꯏꯕ꯭ꯔꯣ? ꯏꯆꯟꯒꯤ ꯃꯃꯥꯅ, ꯑꯩꯅ ꯉꯁꯥꯏꯅ ꯁꯤ ꯊꯣꯛꯀꯅꯤꯁꯦ ꯈꯪꯉꯕꯅꯤ꯫ ꯏꯆꯦ, ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ, ꯏꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯣꯜꯂꯒ ꯄꯉꯥꯡꯗ ꯉꯥꯡ ꯂꯩꯔꯕꯅꯤ꯫ ꯕꯦꯝꯕꯦꯝ, ꯁꯥꯎꯅꯨꯀꯣ ꯅꯪ꯫ ꯃꯕꯣꯛꯅ ꯑꯃꯨꯛ, ꯍꯥꯍꯥꯍꯥ, ꯏꯕꯦꯝꯃꯒꯤ ꯆꯤꯟꯕꯥꯟꯗ ꯇꯔꯕꯨꯁ ꯆꯥꯕꯒꯤ ꯃꯔꯨ ꯃꯌꯥꯝ ꯄꯛꯂꯤꯕꯁꯤꯕꯨ, ꯅꯠꯇꯦ, ꯍꯩ, ꯀꯗꯥꯏꯗꯒꯤ ꯆꯥꯎꯔꯤꯕꯅꯣꯅꯦ? ꯕꯦꯝꯕꯦꯝꯅ, ꯑꯁ, ꯏꯃꯥ, ꯏꯃꯥ, ꯅꯆꯤꯟꯕꯥꯟꯗꯣ ꯐꯖꯅ ꯇꯥꯏꯊꯣꯛꯂꯒ ꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯈꯪꯕ꯭ꯔꯥ ꯍꯩ? ꯃꯕꯣꯛꯅ, ꯍꯨꯔꯥꯟꯕꯁꯤꯡꯁꯤꯗꯤ, ꯃꯧ, ꯈꯨꯜ ꯇꯥꯛꯎꯍꯦ, ꯍꯨꯔꯥꯟꯕ ꯐꯥꯔꯦ꯫ ꯍꯨꯔꯥꯟꯕꯁꯦ ꯅꯨꯄꯥ ꯑꯣꯏꯔꯝꯗ꯭ꯔꯦ, ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯁꯨ ꯃꯃꯥ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯕꯦꯝꯕꯦꯝꯅ, ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯒꯩꯒꯅ ꯅꯣꯏꯒꯤ ꯇꯔꯕꯨꯁ ꯍꯨꯔꯥꯜꯂꯤꯁꯤꯅꯤꯅꯦ? ꯅꯠꯇꯦ, ꯅꯣꯏ ꯈꯛꯇꯪ ꯄꯥꯟꯕ꯭ꯔꯕ? ꯑꯣ, ꯁꯤꯗꯤꯅꯦ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯆꯥꯖꯕꯅꯤ, ꯅꯣꯏꯒꯤꯗꯨ ꯅꯠꯇꯤꯌꯦ꯫ ꯀꯔꯤ? ꯅꯣꯏꯅꯕꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯒ ꯆꯥꯕ ꯉꯝꯕ ꯃꯤꯔꯣ? ꯍꯥ? ꯍꯩ, ꯃꯧ, ꯈꯨꯜꯒꯤ ꯃꯤ ꯀꯧꯔꯨꯁꯣꯅꯦ ꯅꯪꯕꯨ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯆꯪꯂꯒ ꯊꯤꯍꯟꯒꯦ꯫ ꯍꯦꯛ ꯊꯤꯕꯗ ꯏꯁꯨꯒꯤ ꯇꯔꯕꯨꯁꯇꯣ ꯃꯣꯏꯅ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯄꯁꯤꯡꯗꯣ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯕ, ꯏꯃꯥ, ꯉꯁꯤꯃꯛ ꯁꯤꯒꯦꯍꯦ꯫ ꯏꯆꯟꯒꯤ ꯃꯃꯥꯅ, ꯃꯣꯏꯅ ꯑꯣꯏꯔꯦꯗꯅ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯌꯦꯡꯅꯔꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯏꯃꯥ, ꯏꯃꯥ, ꯂꯥꯛꯑꯣ, ꯃꯤ ꯌꯥꯝ ꯌꯦꯡꯅꯔꯦ, ꯀꯣꯟꯅ ꯐꯝꯂꯒ ꯑꯣꯏꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ꯫ ꯕꯦꯝꯕꯦꯝꯅ, ꯏꯃꯥ, ꯑꯩ ꯇꯔꯕꯨꯁꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯣꯠꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯩ, ꯃꯤꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯂꯣꯠꯂꯨꯀꯣ, ꯀꯥꯡꯈꯜ ꯃꯊꯛꯇꯔ ꯀꯔꯤꯅꯣ? ꯃꯕꯣꯛꯅ, ꯍꯥꯏ, ꯕꯦꯝꯕꯦꯝ, ꯅꯪ ꯀꯔꯤꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤ? ꯍꯥ? ꯂꯣꯠꯁꯤꯟꯒꯦ ꯇꯧꯔꯤꯕ꯭ꯔꯥ ꯅꯪ? ꯅꯣꯏꯅ ꯐꯅ ꯂꯣꯠꯁꯤꯜꯂꯕꯁꯨ ꯌꯥꯔꯣꯏꯅꯦꯍꯦ꯫ ꯕꯦꯝꯕꯦꯝꯒꯤ ꯃꯃꯥꯅ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯏꯍꯦ, ꯁꯣꯏꯔꯦ꯫ ꯑꯣ, ꯏꯅꯦꯅ ꯈꯜꯂꯤꯕꯗꯣ ꯅꯠꯇꯦꯅꯦ, ꯕꯦꯝꯕꯦꯝꯗꯣ ꯏꯁꯤꯡ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯕꯅꯤ, ꯆꯥꯛ ꯊꯣꯡꯕ꯫ ꯕꯦꯝꯕꯦꯝꯒꯤ ꯃꯃꯥꯒ ꯏꯆꯟꯒꯤ ꯃꯕꯣꯛꯀ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯥꯎꯕ ꯌꯥꯕ ꯂꯥꯎꯊꯠꯅꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯏꯆꯟꯒꯤ ꯃꯕꯣꯛꯅ ꯃꯔꯩꯇꯧ ꯇꯧꯗꯨꯅ ꯁꯨꯝ ꯉꯥꯡꯂꯛꯄꯗꯒꯤ ꯕꯦꯝꯕꯦꯝꯒꯤ ꯃꯃꯥꯗꯣ ꯈꯨꯝꯕ ꯉꯝꯂꯛꯇꯗꯅ ꯍꯥꯏꯖꯤꯟꯅ ꯁꯥꯎꯔꯒ, ꯃꯥꯅꯤ, ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯅꯤ, ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯕꯦꯝꯕꯦꯝ, ꯍꯥꯏ ꯕꯦꯝꯕꯦꯝ, ꯃꯣꯏꯒꯤ ꯇꯔꯕꯨꯁꯇꯣ ꯑꯃꯒ ꯄꯨꯊꯣꯔꯛꯑꯣ, ꯃꯃꯥꯡꯁꯤꯗ ꯆꯥꯊꯣꯛꯀꯦ꯫ ꯕꯦꯝꯕꯦꯝꯅ, ꯑꯁ, ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯦ ꯂꯧꯔꯒꯦ, ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯤꯟꯖꯔꯛꯑꯔꯣꯏ ꯑꯩ꯫ ꯃꯄꯥꯅ, ꯑꯩꯒꯤ ꯅꯨꯄꯤꯅ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂꯒ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯦꯗꯅ ꯁꯤꯗꯤ, ꯑꯩ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯆꯦꯜꯍꯧꯔꯒꯦ ꯍꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ,
ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯏꯁꯨꯒꯤ ꯇꯔꯕꯨꯁ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯏꯪꯈꯣꯜꯒꯤ ꯄꯣꯠꯆꯩ ꯃꯣꯏꯅ ꯃꯥꯡ ꯇꯥꯛꯍꯟꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯣꯏ ꯍꯩꯃꯥ ꯑꯩꯗꯤ ꯁꯥꯎꯔꯤꯅꯦꯅ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯣ ꯑꯩꯁꯤ ꯄꯪꯉꯤꯗ ꯑꯩ ꯏꯄꯥꯝꯗ ꯆꯦꯜꯍꯧꯔꯒꯦ ꯍꯩ ꯉꯥꯏꯈꯣ ꯍꯨꯔꯥꯟꯕꯤ ꯀꯔꯥꯏꯗꯅꯣ ꯍꯥ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯆꯦꯜꯂꯤꯕꯗꯣ ꯑꯣ ꯆꯦꯟꯕ ꯅꯠꯆꯗꯤꯌꯦ ꯑꯩ 이몽실이 ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦꯅ ꯂꯣꯏ ꯆꯦꯟꯅꯈ꯭ꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯣꯏꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯁꯥꯡꯅ ꯆꯦꯟꯗꯣꯏꯕ ꯍꯥ ꯍꯨꯔꯥꯟꯕꯒꯤ ꯏꯃꯨꯡ ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯁꯤꯡꯁꯤꯗꯤ ꯁꯣꯝꯗꯅ ꯕꯦꯝꯕꯦꯝꯗꯤ ꯈꯨꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗ ꯂꯝꯕꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯈꯟꯖꯥꯟꯅꯔꯤ ꯑꯩꯕꯨ ꯀꯔꯝꯕꯒꯤꯗꯅꯣ ꯆꯦꯟꯗꯣꯏꯁꯤꯕꯣ ꯑꯁ ꯅꯨꯄꯥ ꯌꯥꯝꯅ ꯀꯣꯏꯕꯁꯦ ꯌꯥꯝ ꯋꯥꯏꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩ ꯀꯔꯝꯕ ꯅꯨꯄꯥꯗ ꯆꯦꯟꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒꯅ ꯍꯨꯔꯥꯟꯕ ꯃꯤꯡꯊꯣꯟ ꯐꯪꯗꯨꯅ ꯈꯨꯜꯗ ꯀꯥꯗꯣꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯈꯪꯈꯤꯗꯣꯏꯕ ꯃꯣꯏꯅ ꯍꯦꯛ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯦꯅ ꯈꯪꯈꯤꯕꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯍꯧꯔꯣꯏꯗꯣꯏꯕ ꯑꯩꯅ ꯁꯣꯝꯗ ꯑꯐꯕꯤ ꯁꯥꯔꯒ ꯅꯨꯄꯥꯁꯤꯡꯗꯣ ꯐꯥꯔꯒ ꯊꯝꯂꯤꯅꯤ ꯁꯤꯗꯤ ꯃꯣꯏꯗꯤ ꯈꯪꯄꯣꯟꯇꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯈꯪꯉꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯩ ꯆꯦꯟꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯗꯨꯗꯤ ꯑꯩ ꯆꯂꯥꯝꯕꯗ ꯑꯣꯏꯅ ꯆꯦꯜꯂꯨꯔꯒꯦ ꯕꯦꯝꯕꯦꯝꯅ ꯃꯥꯒ ꯈꯪꯅꯕ ꯆꯂꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯂꯥꯝꯕ ꯀꯧꯊꯣꯛꯂꯝꯃꯤ ꯀꯩꯒꯤꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯇꯥꯟꯅ ꯂꯥꯛꯂꯒ ꯑꯩ ꯀꯧꯊꯣꯔꯛꯏꯁꯤꯅ ꯃꯋꯥ ꯑꯇꯩꯗꯨꯅ ꯀꯥꯎꯊꯣꯔꯛꯂꯕ ꯖꯥꯠꯂꯥ ꯊꯣꯛꯇꯤ ꯊꯣꯛꯂꯛꯏꯍꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯟꯅ ꯂꯥꯛꯑꯒ ꯑꯩ ꯀꯧꯊꯣꯛꯏꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯏꯀꯥꯏꯕ ꯀꯩꯝ ꯈꯪꯗ꯭ꯔꯕꯣ 마기 문화도 락박이 하라고자 하려가 샤우질 레이시나 그이기노 아이는 라이세 나한테 남보다 지레기 라이니 난 하라우죠 에이 에이 하라우디 에이 어두기 못한 거야 와리고 난 내암 젠닝은거나 난 이는 빠얌 라이다이네 뭐이다 하루소 아이고다디 야하라 아이부 가이다 아따이는 빨래기 아이기디 난 각도니 그이노 난기 후란 비기나 따도 잘라면 건데 떨어가노 난기 말합니다 에우식디 loina khanglab zani nangu binaso ai ni pioi be kai de namang da phaw mangodo yare ayum chagi da chalamba nang ai wasak na khibudo kawrabra ibani kainaradi imita isa uba phangdabina wasak na khibada nang ning singu he nang hai madugi wasak tudi mida na puri he nang loraga nangi na sadu udu sarpudi yaudam na fai aduga ne wasak puse ꯊꯃꯣꯏ ꯁꯦꯡꯅꯕꯗ ꯄꯥꯟꯕꯩ ꯋꯥꯅꯤ ꯅꯪꯒ ꯋꯥꯁꯛꯃꯤꯟꯅꯕꯗꯨꯗꯤ ꯅꯋꯥ ꯁꯨꯛꯂꯧ ꯂꯧꯗꯦ ꯃꯤ ꯀꯌꯥꯗꯨꯁꯤ ꯆꯦꯟꯅꯤꯡꯉꯨꯅꯤ ꯃꯥꯏꯁꯦ ꯍꯦꯔꯥ ꯅꯨꯄꯥꯕꯨ ꯃꯥꯗꯥꯔꯣ ꯑꯇꯩꯁꯨ ꯂꯩꯔꯤ ꯉꯧꯕꯣꯏꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯑꯗꯣ ꯆꯂꯥꯝꯕꯅ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯕꯤꯅ ꯍꯥꯏꯔꯤꯗꯣ ꯃꯥꯗꯤ ꯀꯃꯥꯏꯅ ꯑꯩꯅ ꯏꯃꯥꯟꯅꯕꯤꯒꯤ ꯐꯅꯦꯛ ꯍꯨꯔꯥꯜꯂꯦꯁꯦ ꯀꯃꯥꯏ ꯈꯪꯉꯤꯖꯥꯠꯅꯣ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯑꯩ ꯇꯨꯃꯤꯟꯅ ꯅꯨꯄꯥ ꯀꯣꯏꯔꯤꯅꯤ ꯑꯩꯒ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯀꯣꯏꯔꯝꯃꯤꯁꯦ 시수 나한 히닥 탁미나보다 로인 하이도다라보디 강해이니고 히닥도 탁람드라보디 에이 뱀뱀가 러름디자니고 뱀뱀나 ngauba hariba nupadugi manakta amuk chatlammi ngaubana nang sida kadu bulai chakru chalo akhoi yumgi mina uraga baam khanakini kari khondano duna aina nangi nakta laise nang nushibagi nanakta lainingbagi laini तानिंगदे नातातो तोरकनो नंगोबी अखतबी दुपा पंकोइदे कोइबी नुपीबु अइना नुंसिरमखिनि खनब्रो चक्रसा हौजिकती नंग अइ मरी लेनेद्रबने कोइनेद्रबने खंगो ए चखख्रिनि ngauba nang ai wasakna khibdu kawrabra ibani he kainabada punsida nungaiba phangdabo oigena haina khibado hoi nang lo bhaibase ai yuwada wardabani aduga nang lawdrabadi ai nungaibasu yai wabasu yai aduga wasakna bhaibase thamoi sena nungsinaba amukpa yawdramidugi makapot nangumbi wachi waremgi nupiga wasakminaraga nungaiba phangloidaba mi manbraise ha chalo ado nawa lawdi ya moi nupase yamanai hera amutongi manakta amu chaluge amutondo masakti thibani he saita amutona su bembem du thina ngangdu talai bembem matha saba sum henjilakli nupa manga suri mangon talakli basi
ꯇꯔꯨꯛ ꯁꯨꯕ ꯑꯔꯣꯏꯕ ꯀꯣꯔꯣꯕ ꯀꯧꯕ ꯕꯦꯝꯕꯦꯝꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯕꯦꯝꯕꯦꯝꯗꯤ ꯋꯥꯕꯒ ꯍꯨꯃꯥꯡꯒꯅ ꯃꯁꯛꯀꯗꯨ ꯊꯤꯕꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯔꯣꯕꯗꯨ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯕꯦꯝꯕꯦꯝꯅ "ꯑꯁ ꯋꯥꯔꯦꯍꯦ ꯍꯦꯂꯥꯏ ꯀꯣꯔꯣꯕꯗꯤ ꯌꯥꯍꯜꯂꯧꯀꯣ꯫ ꯀꯣꯔꯣꯕꯁꯦ ꯊꯧꯗꯤ ꯊꯣꯛꯂꯛꯑꯦ꯫ ꯃꯥ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯁꯥꯎꯔꯝꯒꯅꯤ꯫ ꯃꯥꯅ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯁꯨꯛꯇꯣꯛ ꯊꯣꯛꯄꯤꯗꯕꯅꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯋꯥ ꯑꯇꯩꯁꯤꯡꯗꯨꯒ ꯎꯅꯔꯨꯔꯒ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯛꯁꯤꯁꯨ ꯃꯔꯥꯡ ꯇꯨꯔꯥꯡꯈꯩ꯫ ꯑꯩꯗꯤ ꯁꯣꯝꯗ ꯂꯨꯍꯣꯡꯗꯧꯔꯦ, ꯑꯗꯨꯁꯨ ꯃꯁꯛ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃꯒ ꯅꯣꯛꯇꯅꯁꯨ ꯇꯧꯔꯤ ꯁꯛꯇꯥꯁꯤꯒ꯫ ꯑꯩꯅ ꯌꯥꯝ ꯊꯥꯖꯗꯅ ꯅꯣꯏꯗ ꯂꯥꯛꯄꯁꯦ ꯀꯣꯔꯣꯕ ꯅꯪ ꯉꯛꯄ꯭ꯔꯥ? ꯉꯛꯂꯝꯒꯅꯤ ꯁꯣꯏꯗꯅ꯫ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯅꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ ꯂꯩꯔꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯅꯪ ꯍꯔꯥꯎꯗ꯭ꯔꯣ? ꯍꯔꯥꯎꯔꯝꯒꯅꯤꯗ꯫ ꯀꯩꯒꯤ ꯍꯔꯥꯎꯗꯣꯏꯕ? ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯇꯩ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯂꯨꯔꯒ ꯃꯣꯏ ꯌꯥꯔꯛꯇꯕꯗꯒꯤ ꯑꯔꯣꯏꯕꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯍꯥ? ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕꯗꯨꯗꯤ? ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯑꯩꯒ ꯇꯣꯏꯅ ꯍꯤꯗꯥꯛ ꯊꯛꯐꯝꯗ ꯊꯦꯡꯅꯕ ꯃꯤ ꯉꯥꯛꯇꯅꯤꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨ ꯐꯠꯇ꯭ꯔꯣ? ꯃꯣꯏ ꯃꯌꯥꯝꯅ ꯌꯥꯔꯛꯇꯗꯅ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯗꯣꯏꯁꯦ? ꯂꯨꯈꯥꯛꯂꯣ ꯍꯥꯏꯁꯦ? ꯍꯣꯏ, ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯐꯖꯕꯤ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯑꯃꯒ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ꯫ ꯂꯨꯍꯣꯡꯕ ꯂꯥꯛꯑꯣ, ꯀꯕꯣꯛ ꯄꯤꯖꯒꯦꯀꯣ, ꯑꯩ ꯆꯪꯉꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕꯔꯣ ꯀꯣꯔꯣꯕ? ꯇꯨ ꯑꯥꯗ ꯁꯥꯔꯤꯕ ꯌꯨꯝꯁꯦ ꯑꯩ ꯂꯨꯍꯣꯡꯕꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯥꯅꯤꯒꯤ ꯋꯥꯁꯛꯇꯨꯗꯤ ꯀꯝꯗꯧꯕ? ꯏꯕꯥꯅꯤ ꯊꯨꯡꯅꯗ꯭ꯔꯗꯤ ꯀꯨꯏꯅ ꯄꯨꯟꯁꯤꯗꯕꯨ ꯑꯣꯏꯒꯦꯅ ꯍꯥꯏꯅꯈꯤꯕꯗꯣ? ꯑꯗꯨꯗꯤ ꯍꯦꯟꯅ ꯀꯟꯕ ꯋꯥꯁꯛ ꯑꯃ ꯑꯩꯒ ꯂꯨꯍꯣꯡꯗꯣꯏꯕ ꯅꯨꯄꯤꯗꯨꯒ ꯑꯩꯗꯤ ꯋꯥꯁꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯔꯣꯏ꯫ ꯅꯪ ꯑꯣꯏꯅ ꯁꯤꯍꯧꯔꯣ ꯍꯨꯔꯥꯟꯕꯤ꯫ ꯏꯃꯥ, ꯃꯥꯁꯨ ꯈꯪꯉ ꯃꯥꯜꯂꯦ ꯍꯨꯔꯥꯟꯕꯤꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯁ, ꯑꯗꯣ ꯑꯩꯗꯤ ꯁꯤꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯈꯣꯡꯕꯥꯟ ꯆꯣꯡꯉꯒ ꯋꯥꯁꯛꯁꯦ ꯀꯣꯛꯍꯟꯒꯦ꯫ ꯑꯗꯨꯗꯤ ꯃꯉꯥꯔꯛ ꯈꯣꯡꯕꯥꯟ ꯆꯣꯡꯒꯦ꯫ ꯑꯗꯒꯤ ꯈꯣꯡꯕꯥꯟꯁꯦ ꯍꯦꯛꯇ ꯆꯣꯡꯂꯒꯦ꯫ ꯏꯁ, ꯂꯥꯎꯗꯤ ꯂꯥꯎꯏꯍꯦ꯫ ꯆꯣꯡꯂꯒꯦꯗ꯫ ꯏꯌꯥ! ꯑꯃ, ꯑꯃꯨꯛꯁꯨ ꯏꯌꯥ! ꯑꯅꯤ, ꯑꯃꯨꯛꯀ ꯏꯌꯥ! ꯑꯍꯨꯝ, ꯁꯤꯒ ꯃꯔꯤ, ꯑꯁ ꯁꯤꯅ ꯂꯣꯏꯔꯒꯦ꯫ ꯍꯦ ꯏꯃꯥ! ꯑꯣꯏꯃꯥ! ꯑꯁ, ꯑꯩ ꯈꯣꯡꯕꯥꯟꯗ ꯇꯥꯔꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯁꯤꯒꯤ ꯈꯣꯡꯕꯥꯟꯁꯤꯗꯤ ꯌꯥꯝ ꯂꯨꯏ ꯁꯤꯗꯤ꯫ ꯀꯟꯕꯤꯌꯣ! ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ! ꯇꯟꯖꯥꯗꯨꯗ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄ ꯑꯄꯪꯕ ꯄꯥꯈꯪ ꯑꯃꯅ ꯕꯦꯝꯕꯦꯝ ꯇꯥꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯩꯅ ꯃꯥ ꯎꯅꯕ ꯂꯥꯛꯑꯒ ꯃꯥꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯗꯣꯞ ꯈꯜꯂ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯃ ꯈꯣꯡꯕꯥꯟꯗ ꯂꯥꯎꯔ ꯁꯥꯟꯅꯩꯁꯤꯅ? ꯃꯥꯒꯤꯁꯤ ꯈꯣꯡꯕꯥꯟꯗ ꯏꯔꯥꯛꯅꯔꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩ ꯑꯃꯨꯛꯇ ꯀꯟꯕꯤꯔꯨꯒꯦ꯫ ꯈꯔ ꯊꯨꯅ ꯆꯦꯜꯂꯧꯍꯦ! ꯑꯩ ꯁꯤꯕꯅ ꯍꯥꯟꯗꯧꯔꯦꯅꯦ ꯀꯩꯅꯣꯅꯦ? ꯆꯦꯜꯂꯛꯏꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯁꯤꯗꯤ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯈꯣꯡꯕꯥꯟꯁꯤꯗ ꯇꯥꯔ ꯁꯥꯟꯅꯩꯁꯤꯅ? ꯈꯨꯠꯇꯨ ꯄꯤꯔꯛꯑꯣ, ꯑꯩ ꯆꯤꯡꯈꯠꯀꯦꯅꯦ꯫ ꯁꯦ ꯀꯟꯅ ꯄꯥꯏꯌꯨꯀꯣ꯫ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯃꯥꯏꯁꯦ ꯄꯪꯂꯤ ꯄꯪꯂꯤ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯦ꯫ ꯑꯩꯕꯨ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯔꯁꯤꯔꯅꯦ? ꯐꯥꯔꯒꯦ꯫ ꯑꯗꯨꯗꯤ ꯃꯥ ꯑꯣꯏꯅ ꯈꯣꯡꯕꯥꯟꯁꯤꯗ ꯍꯦꯛꯇ ꯆꯤꯡꯊꯔꯒꯦ, ꯑꯗꯨꯒ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦ꯫ ꯁꯣꯏꯔꯦ ꯅꯪꯒꯤꯗꯣ ꯁꯣꯏꯔꯦ꯫ ꯑꯩꯅ ꯆꯤꯡꯈꯠꯀꯗꯕꯅꯦ, ꯅꯪꯅ ꯑꯣꯏꯅ ꯑꯩ ꯆꯤꯡꯊꯔꯦ꯫ ꯍꯩꯃꯥ, ꯇꯥꯔꯦ꯫ ꯃꯈ꯭ꯋꯥꯡꯁꯤꯗ ꯍꯦꯛꯇ ꯌꯥꯜꯂꯒꯦ꯫ ꯑꯣꯏꯃꯥ, ꯑꯩ ꯁꯤꯔꯦ! ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ! ꯑꯩ ꯊꯥꯗꯣꯛꯀꯅꯨꯋꯣ! ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯣꯏ ꯑꯅꯤꯅ ꯈꯣꯡꯕꯥꯜꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯟꯕꯗꯨ ꯂꯩꯀꯥꯏꯒꯤ ꯂꯝꯍꯦꯟꯕ ꯅꯍꯥ ꯈꯔꯅ ꯎꯔꯝꯃꯤ꯫ ꯑꯥꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯃꯣꯏꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯕ ꯀꯥꯏꯗꯨꯔꯣ? ꯏꯔꯥ, ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯃꯣꯏꯅꯤ ꯐꯥꯔꯒ ꯀꯩꯅꯥ ꯀꯠꯆꯕ ꯇꯥꯔꯦꯗꯅ꯫ ꯑꯄꯪꯕ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯃꯤ ꯃꯌꯥꯝꯕꯨ ꯆꯦꯟꯁꯤꯜꯂꯛꯏꯅꯦ꯫ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯋꯥꯟꯊ ꯁꯤꯟꯅꯔꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯥꯡꯁꯤꯗ ꯀꯣꯟꯕꯁꯦ ꯁꯤꯗꯤ ꯊꯥꯗꯣꯛꯂꯔꯣꯏꯒꯦ꯫ ꯅꯍꯥ ꯃꯌꯥꯝꯗꯨꯅ ꯇꯧꯔꯨꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯃꯃꯥꯏꯁꯤꯡꯁꯦ ꯀꯌꯥꯗꯤ ꯀꯥꯏꯗ꯭ꯔꯤꯅꯣ? ꯅꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯥ ꯀꯠꯆꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯄꯥꯗꯨꯅ ꯍꯥ! ꯑꯁꯨꯝꯅ ꯕꯦꯝꯕꯦꯝꯒ ꯑꯄꯪꯕ ꯅꯨꯄꯥꯗꯨꯒ ꯃꯌꯥꯝ ꯆꯪꯗꯅ ꯀꯩꯅꯥ ꯀꯠꯂꯝꯃꯤ꯫ ꯕꯦꯝꯕꯦꯝꯗꯤ ꯃꯁꯥꯅ ꯌꯥꯗꯕ ꯁꯥꯗꯨꯅ ꯑꯄꯪꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯀꯞꯁꯤꯟꯅꯔꯝꯃꯤ꯫
apangma nupadu bembemge khadraktuda thasakiduna mana oina bembemdu laibakta tamlamlabani haina themduna yumda pukhirami somdana isangi mabokna khulaikai taktuna bembemgi imungbu warakpinaba tawrambadu isana bembemgi pauktabada nungaitaduna mabokka mapagadu themduna khuldasu haizaduna tumi laikhirami aigi sugi puksil sidine atangbani ko atangba ainadi moigi mungi misingse amukta warak hange tawbani isanna abok aikoina waraktasu laina warak jasanida haujik aikoina khulda taktuna moibu khongkoinarabadi bembemda nupa mayumgi misingi mamangda yam ikai khiniba karigumba nupa mayumtuna amu patlamtradi bembemda inthinu gaina tawbiroyebo hoida isuna pamtradi toklaga loiridana bembemdubu ikai mandana chenbasu oiramkanine ado moi mamaga mapagadi ikai dene masa nupi kaina katle hairaga thungalda thoklaga mamai athabasingdo atibasingdo thangduklaga chalhawine yarese abo ai labukta mu chalage kaidobano amuk ha pochaydi loina mangtaklabudubo abo mangtaklena wakhal sonthana yumda dum leiradi kamaina amuk annawu manglana mamuk sagatpa ngamdoino aduna nangnu ingkol koiduna pochai thaduna annawu manglan amamu semgalage bo hoi thongna hanba yade ko isu side maupa nupana je aishulake ngaikhuo asumna isan amuk hana ingkol koiduna mana masing pan mairen sebot thabina singba mayam ama thaduna handagi hena phajana semgatlammi aduga bembemso manleribi yumdugi mane makudu jathibata natana mina masakhangba thaweng khang yamna kanba oirambana bembemsu tapna gyan taraklammi aduga bembemgi mane makuduna bembemgi mabunga mama pagadi moidi sanghantre aduna mama mapasu ikaimanbadagi gyan taba horaklami mabung aniduna mina pharga purak mandana hausikti moi anisu thabuk suba satpa horami aduna hausikti isansu magi ingkolgi insang na pisingdu kaithel mayam di yonduna sil damada tanduna mopanu pabu mahi masing phajana tamhanbiduna nungaina leikhirami